अहानबदा यामना मरुइबा पाव अमा अपडेट थमजगे उखरुलदा बोम पोखाइबदा मितै मचा अमा लेखिद्रे ngarang numidang ukhrun town dagi kilometer amarom chatlaga leiba ukhrul jasami national highway 202 ga nakna kohang ngahiada thokhiba bom pokhaibagi thotok amada mitai macha ama leikhidreba mitai macha adugi maming rajen konsam sahi humpu kawi imphal east district ki iltan pokpi pokhaudagi hojingna ukhrul ki Khaisat village ta leibani presna phangba pawgi matung inadi rajen konsam gi asi baksang ngasi pungni pani mina tararum taba matam da miyam na thengnar ki bani khudrakta ukhrul police ta paw pir matung da police ki kangbu thaudok thokpham da laklaga yengsin baga loina na imphal dagi mobile forensic team da paw pi badagi khudakta thaudok thokpham da laktuna yengsin laki hairi police ki paw na hai leikhidraba rajen konsam gi oi thangba thabak ta bom maset ama panbagi dakpham lei asiba Haksang gi oi thangba nakalta mobile phone ama taduna leiramba galuna surut amadi gas lighter ama taduna leiramba su thengnaki thaudok aduga mari lenana ukhrul PS UD case ama lokhutkre loina thaudok adugi matang da ukhrul da leiba Meetei Baptist Church ukhrul gi church secretary Arun Kumar na phungdur gi matun innadi Rajen Konsam MBC ukhrul gi member ni mahak sahi kunrom ukhrul da leirakpani ngarang numdang pung manga ga makhai phawbudi mahak ki imung manung na phone da paw phawnu rami mahak ahumlak nupi thibadagi MBC ukhrul na disciplinary action lawkhatliba misak ni hairi thaudok thokpham gi manak nakpada leiba miyoi singna phongdorakpagi matung inadi ngarang numdang pung 3 tagi 9 phawbugi manung da bom pokhaibagi khunjin amataba leiki aduga ngasi Rajen Konsam gi asi baksang thingnakibani hairi aduga mathangi update asna sekmai lan thoklega kangla tombirum da chatluba nupi amaga nupa amaga gi air na rescue Twrakhre ngasi upung manga ka makhairam taba matam da Meetei nupi amaga Meetei pangal amaga national highway 2 Imphal Dimapur paring gi sarukta sekmai lan thoklega kangla tombi maya gam gi fairom da auto amada sangsiluba da Cotu gi women singna lambi da sek tawbagi thabuk chathaduna leire haibagi pauta badagi kunithoi suba Assam Rifles ki CEO Colonel Kartik nalusing team amana rescue Twrakhre hairi Assam Rifles ki kangbuna rescue tawraklaba miyoi ani adudi laisram lata sahi nifugamanga leifam kaksing district manungsanna sekmai jingdagi amadi Huisen Ahmad Ali sahi yangkhai mathoi leifam Bisnupur district ki kokta dagi ni hairi miyoi ani si kunithoi suba AR gi kangbuna ngarang numdang rescue tawraba matungda Saparmaina police station da khusin rakpadagi ngasi pung taraga minute ni furom taba matam da sekmai police ta amuk khusin rakibani loina na miyoi ani asi kari gi damakta gam gi fairom da chatluri bano haiba khangnaba hojik wahung pohung chathari haida sekmai police ta gi phangba paw amana hairi aduga mathangi update asna plan tawduna thamlamba IED 21 AR gi kangbuna recover tawba ngamkhre ngase yuk Tenopal district ki manungsanna bungyang khuldagi sinam khul phawu chat palambi gi nakal amada IED kun mathoi plan tawduna thamlamba dagi Assam Rifles ki road opening party ROP ki team amana thengnare hairi IED sing adu plastic bora amada wire making mari ga loina na fit tawraga plan tawduna thamlambani AR gi kangbu asina bongyang rom dagi sinam khul rom tamna lakpa matam lambi gi nakal da singnani oiba mong da leirambadagi bom fit tawduna thamle haiba khangbu ngamkhibani khudakta bom expert ki kangbu kawro matung da soengam yaudana IED sing adu lawthokhi hairi aduga mathangi update asna NPO gi maike gi Cotu na Dimapur lambi da gari sing sector gi khunging handokna khangankhre Committee on Tribal Unity Cotu na National Highway 2 Imphal Dimapur lambi paring da chathuk chasin tawriba gari sing sector gi thabuk sathariba si handokna ba Naga People's Organization NPO gi maike gi khangankhre hairi NPO senapati gi president Solomon Aronna Cotu gi chairman da address tawduna thakiba serol amana khangalibadi hojik thokliba kanglup ki irang asina maram oiraga national highway da gari sing Cotu na sek tawba amadi thingbana maram oiraga Naga praja miyam da khudungsa daba kaya thokalle karigumba thingba si lawthoktrabadi hiram asiga mari leinana thorakpa pamdaba thodok sing NPO na daita lawroi loina Naga gi gari sing da su kuki jogi miyoi sing na pamdaba thodok sing thok tanabagi damakta thabuk sing lawkhatlu haina supalli hairi aduga mathangi update asna yumthong sahumga marphuga manga da combing operation chathakre Imphal West amadi Thobal district ki khulai kaya pagat Twrakhre da bunker ama thugaikre ngasi egu Imphal West district police commando na kangbu special commando amadi CRPF ki kapunba combined force na sekmai laipat amadi paraugi akoi bam famsing da leibe yumthong sahumga marphuga mangarum da thihumba gi thabuk chathakre operation adu da yum singdal eramba miyoi lising amarom amom tu ina masak khangdokpagi thabuk chathaki adum oinamuk mifami pundi yaukhide hairi amarom da manipuri police control room dagi thadorpa seron amana thasigi mapan amadi tara da security force ki apun bakangpun Imphal West East Thobal Kaksing Churasanpur Kangpokpi amadi Bisnupur district ki tongan mufam singda operation chathakre operation adu da Churasanpur district ta niyam gi wangmada saramba bunker ama thugai ki baga loina Imphal West amadi Thobal district ta ki khulai kaya phagat pangamle hairi aduga mathangi update asna me taruk ta gi thiba khangdana leirakhiba Samrendra amadi Kiran Kumar gi mathong mangam December 3 da pangthok lagani club
marfuga mari suba nupi lan ningsing thoram pak san na pangthoknakhre Manipur da hojik thokliba irang asi Manipur da khundaminari ba khoi pumnamakna thengminna ba changi Chief Minister N Biren Manipur gi imasing lokhiba thawna bu ningsing bo Imphal gi Ras Bhavan mamang da traffic point dagina poirei romba khongnang khongphau gi lambi matek asi nupi lan road haina maming thole haina Chief Minister na lauthokre Chief Minister na ima nong thang leima yai phateng bang Hodok le haina lauthokre loina na Manipur da hojik thokliba kanglup ki irang asi Manipur da khundaminari ba koi pumnamakna thengna minna ba changi state asida khundari ba sing isilina ngaktani kanama te yekna banate thokliba irang asi kuki kanglup na haurakpani haina miyamna lounari ba asi kuki loina maknate mapalgi thawinsin da satpa miyoi khara khakna irang asi thokan bani haina ngasi state ki thakta GP Women College ki Central Hall da pangthokhiba marfuga mari suba nupi lan ningsing thoram da Chief Minister N Biren na phongdokhibani